Good morning. Ngasise akoigi yumjagation numit ko yumjagation numit ki card ki message petang yeng minarase yumjagation numit number se ahambada 104 leire aduga color dana green gumba kai gumba du minus shin bi ba koina color se ko number na 104 aduga color na green ko aduga sum na koina chak thongba natraga cheng chubada kainoma hapon habado green elaichi ko natraga tulsi gi mana gumba kai gumba du maina happy be ai ko ado sisina hadi yumja kai shagi tawgada ba ka da bale na ko do hambada ko gi card ki message mi minarase aduga timing apa ba so happy di ngasi ko ngasi gi na timing apa ba kai kai lege habado ko ado sida laidiba card sing sidagi ahum katang thok jarage ko hama ani ahum ko amma khanbirase ko hadi first card consider second card consider traga third card consider ko first card khan mga yeng ase ko hadi first ki oina kari energies la ke hai matam se da ko sida la ise koi gi aina khanba aina ningba aina pamba natraga hadi aina haji haji ningi ba poto engonda phango hai bagi dumaina ma la iko sida wish fulfill oibado hai tare ka wish any kind of wish hai tare ko inga sum manifest ro ko laga lei ki ba kot ki ba dumai le ragadi adugi dream adugi wish adugi aina ningi ba kholi ba ay pama ma kai ma sum ngasi ningjaba matam ningba thungba harasine ko aduga hadi dum daw nung kari kra sum khra dum yaga ni ko dum hamba gi dum phai hamba gi hadi first card khan bangai gi na haraga di ko number 2 ko number 2 sina chekshan lo katang ko hari chathok patok pada oiro amada oiro ko hari shoiba ngamba yaudana bagi damakta kitang chekshan biyo ko yam phajana mapan especially yumdagi mapan thokpa matamda hai tare ko hari mitna shingo khara chekshan biyo ko hari sida leina ko thoning daba natraga kaino ohening daba thodo kumba kai gumba dumaina tho haina pi bai damakta ni ko sida hai se ko aduga number 3 ko number 3 sina sida la ise hai kan wakhan katang nungaina leibasu yai ko ngasi se hai tare ko sida wakhan nungaina leiba haibagi athadi kaino hadi kitang isa sida laina positive energies kumba kai gumba yamna lakpa oina oibado adumaina oina oi aduduna silaina ko hadi khangodana akhoi stuck toroga leiba paisa gumba kai gumba chango kholo haibagi dumbai shu lei ko adu sina khoi card ki message leire ko timing so ape di ngase ko ngasi yuna timing phaba kai kai leige habado adu dum se minarase timing ne ki pung manga ga minute kunthra mari daina nipan ga minute tara tare phang leire ko adagi mapan ga minute kunthra nipan dagi na trama thoi phang leire dai pung ama ga minute phum doi dagi na unchin din gini ko ama ga minute phum doi dina mari ga minute kuntaru phang leire aduga taru ka minute mari dagi na trama thoi phang leire ko aduga nongalam dai ahing nongalam da harasine ko pung ani ga minute try pan daina ahum ga minute yang khai taru phang leire ko aduna hadi ngasi gi oina timing afaba ko adu sida leire khoi gi daily card message se ma'am thank you